ꯑꯩꯅ ꯂꯩꯔꯤꯁꯦ ꯇꯦꯛꯅꯤꯀꯦꯜꯂꯤ ꯖꯦꯜ ꯃꯅꯨꯡꯗꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯅꯨꯡꯗ ꯇꯜꯂꯦ ꯆꯪꯉꯒ ꯄꯤꯒꯗꯕꯗꯣ ꯃꯤ ꯌꯥꯝ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯕ ꯄꯅꯤꯁꯃꯦꯟ ꯗ꯭ꯔꯦꯁꯅꯦ ꯃꯣꯏꯁꯤꯡꯗ ꯊꯕꯛ ꯁꯨꯍꯟꯕꯩꯔꯥ ꯖꯦꯜꯗ ꯂꯥꯛꯄꯗ ꯉꯥꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯍꯥꯜꯂꯦ ꯐꯣꯇꯣ ꯅꯝꯐꯝꯒꯤ ꯄꯣꯁ ꯁꯦꯝꯃꯒ ꯂꯩꯔꯒꯦ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯐꯣꯇꯣ ꯅꯝꯕꯤꯅꯕ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦ ꯃꯤ ꯖꯦꯜꯁꯤ ꯀꯅꯥꯝ ꯀꯣꯏꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯐꯣꯇꯣ ꯅꯝꯕꯤꯅꯕ ꯀꯅꯥꯝ ꯂꯥꯛꯇꯦꯗ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯔꯣꯁ ꯑꯥꯏꯂꯦꯟ ꯍꯥꯏꯅ ꯑꯃꯗ ꯆꯠꯂꯨꯏ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯊꯔꯒꯗꯤ ꯗꯤꯂꯤꯠꯁꯨ ꯐꯖꯅ ꯇꯧꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯦꯅ ꯗꯤꯂꯤꯠ ꯇꯧꯕꯗ ꯌꯥꯎꯊꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ we still have time ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯑꯣꯇꯣꯅꯁꯨ ꯆꯠꯄ ꯌꯥꯏꯗꯣ ꯑꯣꯇꯣ ꯆꯠꯇ꯭ꯔꯦ ꯅꯛꯑꯦꯅ ꯈꯣꯡꯅ ꯆꯠꯂꯤ ꯅꯛꯑꯦ ꯌꯥꯝ ꯈꯣꯡꯅ 500 meters ꯈꯛꯇꯪ ꯍꯥꯏ ꯆꯠꯂꯤꯅꯦ ꯃꯣꯏ ꯂꯝꯕꯤꯁꯨ ꯌꯦꯡꯍꯜꯂꯒꯦ ꯁꯥꯏꯍꯦ ꯅꯦ ꯔꯣꯁ ꯑꯥꯏꯂꯦꯟ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯄꯤꯛꯑꯦ ꯌꯥꯝꯅ ꯑꯗꯨ ꯌꯥꯝꯗꯤ ꯐꯖꯍꯧꯋꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯌꯦꯡꯉꯁꯤ ꯑꯣꯏꯅ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦ ꯑꯍꯥꯟꯕ ꯁꯤꯗ ꯂꯦꯟ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡ ꯆꯨꯃꯟꯗꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯁꯤꯁꯦ ꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯅꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯗꯦꯍꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯆꯥꯎꯔꯥꯛꯄ ꯆꯨꯝꯃꯦ ꯑꯩꯅ ꯈꯜꯂ ꯆꯠꯂꯤꯅꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯌꯥꯝ ꯅꯛꯅ ꯂꯩꯍꯧꯕ ꯌꯧꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯍꯥꯏꯈꯤꯕ ꯁꯦꯂꯨꯂꯔ ꯖꯦꯜ ꯍꯥꯏ ꯃꯃꯤꯡꯁꯦ ꯅꯨꯄꯤꯁꯦ ꯑꯩꯒꯨꯝꯕꯅꯤꯅꯦ ꯃꯊꯟꯇ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯑꯣ ꯅꯠꯇꯦ ꯃꯤ ꯐꯣꯇꯣ ꯅꯝꯃꯤꯁꯤꯗꯅꯤ ꯃꯥꯏꯁꯦ टिकट कहाँ से टिकट लौरे लुपा कुंथ्रागी सेंट्रल जेल की वारी से ना करी हो रहा Oh, masaya kita ngang koi be putar ko male. Mayam lay leram. Tunti wala lagi dangka kalim po na. Ay na lay ris technically jail manung na hay tare. Moi sing da thawak suhan baira देखिए क्या लिखा हुआ है ये पनिशमेंट ड्रेस क्या है या मेंटेन करनी पड़ती है गर्मी बरसात है आपने गर्मी में पहन लिया बस्ता तो बॉडी में खुजली होती है और टॉर्चर करने से अंदर में खुजली पत्ती मिलती है tour guide moi koi tour guide yaudra mina idum yenga chattare wari khangaro jail manung dane kira lock si manunga tale sanga pigadabdo mi yam lay word bhav corridor side na thong te khaba sin thong te triba ne sidagi thong non deba moi je
ꯑꯗꯨꯝ ꯃꯤ ꯑꯅꯤ ꯆꯠꯂꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯔꯒꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯏꯊꯟꯇ ꯑꯣꯏꯔꯦ ꯀꯤꯔꯦ कंपल्सरी अहन मयामसे कोई लाइए CGL structure this man है 7 wings की टाइप था हज़ार 7 लीटर माले दा ऊदे तो 7 wings ꯉꯁꯥꯏꯒꯤ wing ꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯤꯗ wing ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯁꯨꯔꯦ ꯑꯍꯨꯝ ꯑꯗꯨꯒ ꯁꯤ ꯃꯅꯤꯡꯗ ꯃꯔꯤ ꯃꯉꯥ ꯑꯅꯤ ꯂꯩꯔꯝꯃꯅꯤ ꯁꯤꯗ ꯈꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯥꯛꯄꯗ ꯉꯥꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯍꯥꯜꯂꯦ ꯃꯊꯛꯇ ꯀꯥꯕ ꯌꯥꯕ ꯃꯥꯜꯂꯦ ꯃꯣꯏꯅꯤꯁꯤ ꯀꯥꯗ꯭ꯔꯗꯤ ꯑꯩ ꯀꯥꯔꯣꯏ ꯃꯊꯪꯗꯗꯤ ꯇꯜꯂꯦ ꯀꯥꯒ꯭ꯔꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯁꯨ ꯉꯁꯥꯏꯗꯨꯅ ꯈꯔ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕ ꯃꯥꯜꯂꯦ ꯁꯤꯅ ꯐꯖꯅ ꯇꯧꯗ꯭ꯔꯦ लेवल 3 मोइसे ग्राउंड फ्लोर फर्स्ट फ्लोर सेकंड फ्लोर कोई लोरे मी लाप गायरे फोटो नमहनबद गायरे फोटो नमहंगी पोज सेमगा लेरगे मी लाप गायरगे दु नुसागा साय फोटो नंबीनब कनाम लाक्ट्रे नुसागा साबने गायब तंसले फोटो नमदबिदा हलबजिरा खंदे वाय चाक्सलाम कनाम तक लाक्ते में जेल जी कनाम कोई दिन दबरा खंदे फजग्रब जेलसबो हन खरा फोदी फम्मी मोइदि हाइबा तल्ले सिदा उरिसु विंग अमा खतंगनेबा जमा लेरे सम साइड अमा लेरे विंग अनि खतंग विंग तरेत लेबा सिगुंबा दो मोइ साइसे सिबे याम सीट म्याम लेजे नुंगदांगदा लाइट एंड साउंड शो तवे हैबा अभी येंगरे तल्ले सिदा नोंग सिंगी फिल्म जी येंगा लाइट एंड साउंड शो स्किप तौजरगे तो नमीनबा कनाम लागतेदा विंग तरेतुदी उद्रेबा कदाई चक्रबनो खंदे आई पाद्रे मोय हिस्ट्री से उद्रबनिना मोयगी हिस्ट्री से खंगद्रबनिना ज्ञान ताद्रे अदम बिल्डिंग येंबा लाकपगा चप मानाग्रे एंगोन जेल जी फजख्रेदा हाय ताबनि सिदा मैप तुम ते ये कोई लेजी काइदनो हल लगेदा साक साब्रा करिनो म थकप्रा म तौरगे साइडे केन चाद्रे वार लोकल बस तोंगा बतु बस्ती चल मानवी ले बंदलो ना फारे रिक्शोना 300 मुलावे ना 20 मुलावे लेकिन मोय इमानवी ले बंदलो चतपदा रिक्शो बुदी दरकार होय मोय सागी लोकल बस को में येंगे तो साबुदी ना नोंग सुरदी फजानी